Mayambu ahan mungtida kalai tara nokchari. Ngasi zu mayam gidamda pudu lakchari ba movie sigi mamina Kiss Kiss Ko Pyar Karoon Part 2. Mayam lusu hena kandara ba Kapil Sharma na komba movie mane. Movie sida sarukya khiba singi marakta Kapil Sharma, Tridha Chaudhary, Aisha Khan, Parul Gulati, Manjot Singh, Susan Singh asina chingmani. Movie siga IMDb rating kharapalabda 4.7 ki rating phangli. Aduga movie si Durandar punna release tawna maram oraduna mark rating asisu handaribani. Movie se anirag release tawbagi pawsu aikoina tanakhi. Movie se wailiba matamda karigumba su kibalan khiba yawba tarakasu mayamna ngapigani. Movie se hoba matamda aikoina mohon haribana pasibu uba fangli. Mahangsu lohongbagi fizol cheladuna ma kanagumba misak amadagi chelapagi mawng se aikoina uba fangli. Aduga ma ke maningda na pimana kudan tanrakli. Mana sumna karigidamata chilibano habisiki maram se aikoina Movie sigi wari si talaba matungda mayamna khangbirakani. Madagidi matang isendana aikoina upa fangli basi Mohon amasung Sania bu upa fangli. Sania Hussein hariba nupi isina Muslim ni aduga Mohon harisina Brahman ni. Makoi ni se yamna nuksini adubu imung manungi mising adunadi makoi ni lohong basi sugya magyaramde. Amana Muslim moile amana Hindu wale maramasina makoi ni nuksina basi kalamtana su sapotoramde. Tawriba thodo usidagi makoi jo gyan talaktabdagi Mohon na Sania bu Mafam amuda puno lagli. Aduga pudro lagli basi baba amaki leifamdani. Makoi ni thunagani natragan thunalo habagi wafam basi baba aduna solution di bangamgani haduna makoi mafam mudra lakhibani. Sania nati mafam mudra lakpa matamda mahak yamna pakacharami. Aduga mahak haragli basi mafam masida aikoibo solution phangmangamgadrani haduna mahakna Mohonda hajaduna lakhi. Madura Mohona ai isoda munna thajai maramadra mafam masida aikoini solution soidana phangani haduna makoini awang ba stairs sing adu ka ba horke movie sigi maruk thana mayamda karigumba wafam amatang mayambu kitkes talam nokchari masi india gi thajaraba tanjia jamana su sakdali ba mufam amani kitkes adumna masana kudimak sing asi mayek chena yingo pamigani seleka paga adumna masana kudimak chingda lupali sing amasu ahin basem muina apumi bu yagani kitkes option biro aduga adumna lemna chamtarara ungwigi ayaba piri sela basu amna lagani UPI natragana atuba sel tamam changchingda adumak hap yagani kitkes option biro aduga adumna iPhone 17 Pro Max hapta kudingi phangwi khudong chab sulaigani nungdigi jangbu kudingi Teniga mangara ungbi masana lemna ungbagi kudong chaba sulairi kaminde yoribuling asi chena bidura kitkes ki khutera je hobiro madigi makoini baba digi manata lapa matanda baba na nakpoini gi problem se karino haduna hakhe mada saniana harakli basana akoini lohmu pami haduna baba dur harami ofam madu tarabam matanda baba duna mafam madra leipring poro makoini lohumbira gi haduna harakhe madigi mona harakli basana aina hindu ni aduga mahana muslim ni aduga akoini gi lohum basi makoi imung manungna sugya yade haduna harakhe wafam mulu taraba matamda baba dusu mahak na haram ba wafam madu hongdoktuna harakle basi yarito alu taragar puraglanu haduna mahak imidru harakhe aduga mahal harakle basi nakoni lohongda su yarne haduna harakhe madigidi baba dru makata aduna harakle basi karigumba mohon lohong taragadi mohon su chai jagani adugi mathakta aisu yauna chaduribini haduna baba dunu harakhe baba aduna di ai masugumba khala chinebagi thabak asira yawu pamde haduna tasing hadurakhe Mohon mungonda lupa chama pi adu lupa chama sidi yamandi haduna baba dun harakhe madigi mohon makata dun harakli basi akoi ni yamna wana masigi stairs sing asi kadra lakhibani mafam masida akoi gi problem masigi solution phangni haduna ilakjari bani mading amtati pangbi haduna mahana baba dun harame madigi baba dun harakli basana mafam masila mi sing asi dan peti duda paisa hapala palak taba adu gi wadi khangde adu mafam masida kanagum mesakam phugani haibataragadi suchoi shoidan lakni haduna harakhe Mohona basa pedra akoini gi lohong basi yana ba amta sembiu pambayum tadi putobiyo hadana harpa matamda baba duna harli basana nangi lohong basi soi goiroi upali ti hadana baba duna haidorakhe Mohona di phana yamna hajabani adabu baba duna yaktabai mong adu urpa matamda saniana harli basana akoini gi lohong basi suksoi choidana di hongani aina mo yamna nushi aduga nangbo kawo habisidi oitok thabani hadana harakhe wafam mudu taraba matamda baba duna harli basana Sangsar sida impossible habasi leitabani oithoktoba habasi leitabani nomatra nomari nang karigumba nangi laibakta isona mahagasi watamamda bataragadi nang sumhapu kawkhidrubini hadra babaduna harakhe engineer oiba ina baba oiba yaragadi nang khusu kawnkheba yai hadra harakhe wafamur taraba matamda somnakanda saniana harakli basana karigumba ina mahapu kawgada oiba taragadi ai isa ithanda sijakibnena pai hadra Mafam madrig mohon bo chingtokna podna lalami matosuna makoi jo restart office lalami restart office la pa matamda sanyan harak devasi mohon ase
ꯃꯍꯥꯛꯅ ꯁꯣꯝꯗꯒꯤ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯍꯧꯖꯤꯛ ꯆꯍꯤ 32 ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯍꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯕꯤ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯁꯕꯦꯟꯗꯒꯤ ꯍꯕꯤ ꯍꯥꯏꯕꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯣꯍꯟꯒꯤ ꯂꯨꯍꯣꯡꯕꯗ ꯋꯤꯠꯅꯦꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯚꯤꯈꯥꯔꯤ ꯀꯌꯥ ꯑꯃꯔꯣꯝ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯨꯍꯣꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯌꯥꯅꯕ ꯆꯪꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗꯁꯨ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯔꯝꯂꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯗꯨꯃꯛ ꯈꯥꯏꯗꯣꯛꯅꯕ ꯑꯗꯨꯝ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅꯤ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯌꯥꯕ ꯄꯨꯗꯨꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯅꯤꯌꯥꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯒꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯅꯤꯌꯥꯒꯤ ꯃꯄꯥꯅ ꯁꯥꯅꯤꯌꯥꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯒꯤ ꯃꯄꯥꯅꯁꯨ ꯂꯨꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯣꯍꯟꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯣꯍꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯁꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯄꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯂꯨꯍꯣꯡꯒꯗꯕ ꯅꯨꯄꯤꯗꯨꯗꯤ ꯃꯤꯔꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯤꯔꯥꯒꯤ ꯐꯣꯇꯣꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯅꯤꯌꯥꯒꯤ ꯃꯄꯥꯅ ꯁꯥꯅꯤꯌꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯃꯦꯍꯕꯨꯕꯀ ꯍꯣꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯁꯥꯅꯤꯌꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯃꯍꯥꯛ ꯁꯥꯅꯤꯌꯥꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒ ꯁꯥꯅꯤꯌꯥꯒ ꯂꯨꯍꯣꯡꯕ ꯄꯥꯝꯗ꯭ꯔꯤꯕꯁꯤ ꯑꯩꯅ ꯍꯤꯟꯗꯨ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯅꯤꯌꯥꯒꯤ ꯈꯜꯂꯒ ꯑꯩ ꯙꯔꯃ ꯍꯣꯡꯗꯣꯛꯂꯒꯦ ꯑꯩ ꯉꯁꯤꯗꯒꯤ ꯃꯨꯁꯂꯤꯝ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯄꯥꯗꯨꯁꯨ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯥꯅꯤꯌꯥꯒꯤ ꯃꯃꯥꯅꯁꯨ ꯃꯣꯍꯟꯒ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯨꯁꯂꯤꯝ ꯑꯣꯜꯂꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯗꯨꯅꯁꯨ ꯌꯥꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯁꯥꯅꯤꯌꯥꯅꯁꯨ ꯃꯃꯥꯗ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯃꯦꯍꯕꯨꯕꯀ ꯂꯨꯍꯣꯡꯕꯤꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯍꯨ ꯊꯛꯇꯨꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯁꯨ ꯌꯥꯈꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯅꯤꯌꯥꯒꯤ ꯃꯄꯥꯅ ꯃꯦꯍꯕꯨꯕꯇ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯂꯨꯍꯣꯡꯕ ꯂꯥꯛꯂꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯍꯕꯨꯕꯇꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯇꯧꯗꯨꯗ ꯃꯦꯍꯕꯨꯕꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯦꯍꯕꯨꯕꯀꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯥꯅꯤꯌꯥꯒꯤ ꯃꯄꯥꯅ ꯂꯣꯏꯅ ꯀꯧꯔꯗꯨꯅ ꯃꯣꯍꯟꯒꯤ ꯂꯨꯍꯣꯡꯕꯗ ꯂꯥꯛꯄꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯣꯍꯟꯒꯤ ꯃꯤ ꯂꯣꯏꯅ ꯑꯣꯏꯍꯟꯈꯤ꯫ ꯃꯇꯧꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯦꯍꯕꯨꯕꯇꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯍꯟꯁꯨ ꯙꯔꯃ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯐꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯣꯍꯟꯅ ꯀꯩꯅꯥꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯐꯤ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯁꯥꯅꯤꯌꯥꯗꯨꯗꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯥꯅꯤꯌꯥꯅꯤ ꯑꯗꯨꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯔꯨꯍꯤ ꯀꯧꯏ꯫ ꯔꯨꯍꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯅꯤꯌꯥ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯖꯠ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯐꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯦꯍꯕꯨꯕꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯜꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯔꯨꯍꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯕꯨ ꯇꯂꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯔꯨꯍꯤꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯞꯊꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯇꯂꯥꯛ ꯑꯁꯤ ꯑꯅꯤꯔꯛ ꯆꯥꯔꯕꯅꯤ ꯑꯗꯨꯒ ꯍꯟꯗꯛꯀ ꯑꯃꯨꯛꯀ ꯆꯥꯕ ꯇꯥꯔꯒꯗꯤ ꯑꯩ ꯍꯤꯡꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯦꯟꯒꯤ ꯇꯥꯂꯤꯗ ꯆꯠꯂꯗꯨꯅ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯨꯍꯤ ꯑꯁꯤ ꯁꯤꯈꯤꯕ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯣꯍꯟꯅ ꯔꯨꯍꯤꯕꯨ ꯈꯝꯖꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯍꯤꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯣꯍꯟꯅ ꯃꯍꯥꯛꯄꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯣꯍꯟꯁꯨ ꯋꯥꯈꯜ ꯈꯜꯂꯗꯨꯅ ꯃꯊꯟꯇ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯟꯖꯗꯨꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯁꯥꯅꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯊꯕꯛ ꯇꯧꯔꯗꯨꯅ ꯑꯩꯕꯨ ꯑꯋꯥꯕ ꯐꯤꯚꯝ ꯑꯃꯗ ꯇꯥꯍꯜꯂꯤꯗꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯈꯟꯖꯗꯨꯅ ꯂꯩꯔꯤꯕꯁꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯎꯇꯨꯞ ꯑꯃꯅ ꯊꯥꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯟ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤ꯫ ꯃꯗꯨꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯣꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯤꯔꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯤꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯩꯅꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯅ ꯃꯤꯔꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯇꯔꯪ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯃꯤꯔꯥꯒ ꯂꯨꯍꯣꯡꯈꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯍꯣꯡꯈꯤꯕꯅꯣ ꯑꯩꯗꯤ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯪꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯒ ꯃꯤꯔꯥꯒ ꯅꯝꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯃꯤꯔꯥꯒꯤ ꯃꯄꯥꯗ ꯃꯤꯔꯥ ꯑꯁꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯂꯨꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯤꯅ ꯅꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯃꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯏꯁꯥꯅ ꯈꯪꯅ ꯍꯣꯡꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯩ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤ ꯂꯧꯗꯦ ꯑꯩ ꯃꯤꯔꯥ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ
ꯃꯤꯔꯥꯁꯨ ꯔꯨꯍꯤꯗꯧꯅ ꯀꯞꯄꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯁꯨ ꯔꯨꯍꯤꯒ ꯆꯞ ꯃꯥꯟꯅꯅ ꯇ꯭ꯔꯦꯟꯒꯤ ꯃꯈꯥꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯣꯍꯟꯅ ꯃꯍꯥꯛꯄꯨ ꯈꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯤꯔꯥꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯃꯣꯍꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯖꯔꯗꯨꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯅꯤꯌꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯁꯥꯅꯤꯌꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗꯁꯨ ꯅꯪꯕꯨ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ꯫ ꯍꯤꯟꯗꯨ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯒ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕꯁꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯙꯔꯝ ꯍꯣꯡꯗꯣꯛꯇꯨꯅ ꯑꯩ ꯒꯣꯋꯥꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯍꯧꯖꯤꯛ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯔꯣꯖꯤ ꯀꯧꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯤꯡ ꯑꯁꯤꯅ ꯃꯥꯏꯀꯦꯜ ꯊꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯪ ꯒꯣꯋꯥꯗ ꯂꯥꯛꯑꯣ, ꯒꯣꯋꯥꯗ ꯏꯕꯥꯅꯤ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯐꯣꯟ ꯑꯁꯤꯅ ꯁ꯭ꯋꯤꯆ ꯑꯣꯟ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯍꯕꯤꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯗꯨꯗ ꯍꯕꯤꯅ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯍꯧꯖꯤꯛ ꯃꯣꯍꯟꯗꯒꯤ ꯃꯦꯍꯕꯨꯕ ꯑꯃꯨꯛ ꯑꯣꯜꯂꯤ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯥꯏꯀꯦꯜ ꯑꯃꯨꯛ ꯑꯣꯜꯂꯤ, ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯣꯍꯟꯁꯨ ꯒꯣꯋꯥ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯨꯍꯤꯒꯤ ꯃꯄꯥ ꯃꯤꯔꯖꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯪꯅ ꯔꯨꯍꯤꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯤꯗꯃꯛꯇ ꯆꯪꯗ꯭ꯔꯤꯕꯅꯣ? ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯦꯍꯕꯨꯕꯇ ꯍꯥꯏꯔꯛꯈꯤ, ꯍꯥꯏꯕꯗꯤ ꯃꯣꯍꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯧꯖꯤꯛ ꯃꯣꯍꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯦꯍꯕꯨꯕ ꯑꯣꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯆꯩꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯗꯁꯨ ꯉꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯤꯔꯥ ꯑꯁꯤꯕꯨ ꯌꯨꯝꯗ ꯃꯊꯟꯇ ꯍꯨꯟꯗꯣꯛꯑꯝꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯣꯍꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯨꯃꯤꯗꯥꯡꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯀꯣꯛꯇ ꯎꯇꯨꯞꯅ ꯊꯥꯔꯛꯄꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯁꯣꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯒꯣꯋꯥꯗ ꯔꯤꯐꯔ ꯇꯧꯔꯛꯏ, ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯃꯤꯔꯥꯕꯨꯁꯨ ꯄꯨꯗꯨꯅ ꯆꯠꯂꯨ꯫ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯌꯦꯡꯕꯗꯨꯁꯨ ꯂꯥꯌꯦꯡꯂꯅꯤ, ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯅꯤꯃꯨꯟꯁꯨ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯄꯥꯗꯨꯅ ꯍꯕꯤꯗ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠ ꯀꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯔꯨꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯔꯨꯍꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯕꯤꯅ ꯃꯣꯍꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯇꯤꯀꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯀꯟꯐꯥꯔꯝ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯎ ꯄꯤ ꯍꯥꯏꯗꯨꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯍꯤꯅ ꯄꯥꯏꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤ ꯃꯤꯔꯥꯒ ꯁꯥꯟꯅꯔꯤꯕꯅꯤ ꯈꯟꯖꯔꯗꯨꯅ ꯏꯇꯩꯃ ꯅꯈꯣꯏ ꯑꯅꯤꯒꯤ ꯒꯣꯋꯥꯒꯤ ꯇꯤꯀꯦꯠ ꯑꯗꯨ ꯀꯛꯄ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯍꯤꯅꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯔꯝꯗꯤ ꯃꯈꯣꯏꯅꯤ ꯍꯅꯤꯃꯨꯟ ꯆꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯅꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕꯤ ꯁꯥꯅꯤꯌꯥ ꯍꯥꯏꯕꯗꯤ ꯔꯣꯖꯤꯕꯨ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯆꯠꯆꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯄꯨꯗꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯁꯜꯂꯦ, ꯍꯥꯏꯕꯗꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯒꯣꯋꯥꯗ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤ꯫ ꯔꯨꯍꯤꯅꯗꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯣꯍꯟꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯁꯔꯄ꯭ꯔꯥꯏꯖ ꯑꯃ ꯄ꯭ꯂꯥꯟ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯣꯍꯟꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯗꯨꯅ ꯍꯕꯤꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯐꯣꯟ ꯑꯁꯤ ꯄꯥꯏꯕ ꯃꯇꯝꯗ ꯑꯁꯣꯝ ꯁꯥꯏꯗꯇ ꯄꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪꯁꯨ ꯈꯪꯂꯒ ꯋꯥꯔꯤꯗꯨ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯍꯕꯤꯅꯁꯨ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯂꯥꯛ ꯁꯥꯔꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯣꯍꯟꯗ ꯍꯪꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯅꯥꯇꯩ ꯌꯥꯝꯅ ꯆꯥꯗꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯦꯝꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯕꯤꯗ ꯔꯨꯍꯤꯕꯨ ꯅꯪꯅ ꯒꯣꯋꯥꯗ ꯄꯨꯗꯨꯅ ꯂꯥꯛꯂꯣ, ꯑꯗꯨꯒ ꯃꯤꯔꯥꯕꯨꯅ ꯑꯩꯅ ꯒꯣꯋꯥꯗ ꯄꯨꯗꯨꯅ ꯆꯠꯂꯒꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯆꯔꯆꯇ ꯁꯥꯅꯤꯌꯥꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯨꯍꯤꯒ ꯃꯤꯔꯥꯒꯁꯨ ꯊꯦꯡꯅꯗꯅꯕ ꯃꯈꯣꯏꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯗ ꯒꯣꯋꯥꯗ ꯆꯠꯇꯣꯔꯤ, ꯑꯗꯨꯒ ꯔꯨꯍꯤꯕꯨꯅ ꯍꯕꯤꯗ ꯄꯨꯍꯜꯂꯅꯤ, ꯑꯗꯨꯒ ꯃꯤꯔꯥꯕꯨꯅ ꯃꯣꯍꯟꯅ ꯄꯨꯗꯨꯅ ꯆꯠꯇꯣꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯗꯣꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯑꯃꯈꯛꯇ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯀꯥꯗꯨꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯅ ꯃꯣꯍꯟꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯎꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯍꯥꯡꯕ ꯇꯥꯟꯖꯥ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯁꯥꯅꯤꯌꯥꯒ ꯆꯔꯆꯇ ꯂꯨꯍꯣꯡꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯒꯣꯋꯥꯗ ꯂꯥꯛꯈꯤ꯫ ꯒꯣꯋꯥꯗ ꯂꯥꯛꯄ ꯃꯇꯝꯗ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯔꯨꯍꯤ ꯑꯃꯁꯨꯡ ꯃꯤꯔꯥꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝ ꯊꯨꯅ ꯃꯔꯨꯞ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯨꯍꯤꯅ ꯃꯍꯥꯛ ꯑꯁꯤ ꯍꯟꯗꯛꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯒꯤꯗꯤ ꯃꯤꯔꯥꯅꯁꯨ ꯃꯍꯥꯛ ꯑꯁꯤꯁꯨ ꯅꯧꯅ ꯂꯨꯍꯣꯡꯕꯇ ꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯤꯡ ꯑꯁꯤ ꯃꯣꯍꯟ ꯁꯔꯃ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯕꯤꯁꯨ ꯂꯩ꯫ ꯑꯗꯨꯒ ꯍꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯪꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯄꯥ ꯑꯗꯨ ꯑꯩꯒ ꯂꯣꯏꯅ ꯇꯤꯟꯅꯩ ꯍꯥꯏꯗꯨꯅ ꯍꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯥꯏꯖꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤꯅ ꯃꯈꯣꯏꯅꯤꯒꯤ ꯁꯤꯃꯤꯂꯥꯔꯤꯇꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯃꯥꯟꯅꯔꯦ, ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯅꯁꯨ ꯅꯪꯒ ꯑꯩꯒ ꯃꯥꯟꯅꯩ, ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯄꯥꯒꯤ ꯃꯔꯨꯞꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯍꯕꯤꯁꯨ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅꯤꯒ ꯄꯨꯟꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯅꯨꯄꯤ ꯈꯔ ꯎꯕ ꯐꯪꯂꯤ, ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤ NGO ꯑꯃꯗꯒꯤꯅꯤ꯫ NGO ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯃꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯊꯤꯡꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯦꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ
ꯃꯤꯔꯥ ꯑꯃꯁꯨꯡ ꯔꯨꯍꯤꯒ ꯂꯣꯏꯅꯅ ꯍꯥꯕꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯇꯩ ꯃꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯖꯔꯛꯈꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯇꯦꯛꯁꯤ ꯑꯃ ꯂꯧꯗꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯒꯣꯋꯥꯒꯤ ꯀꯣꯏꯐꯝ ꯑꯁꯤ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯁꯤꯗꯤ ꯆꯔꯆꯇ ꯕꯣꯜ ꯀꯌꯥꯃꯔꯨꯝ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯒ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯑꯦꯛꯁꯥꯏꯇꯦꯗ ꯑꯣꯏꯔꯝꯃꯤ ꯇꯧꯕꯇꯕꯨ ꯍꯥꯕꯤꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯝꯃꯤ ꯃꯔꯝꯗꯤ ꯆꯔꯆ ꯑꯗꯨꯃꯛꯇꯗꯅꯤ ꯃꯣꯍꯣꯟꯁꯨ ꯂꯩꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤ ꯁꯥꯅꯤꯌꯥ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯜꯂꯕ ꯃꯇꯝꯗꯅ ꯔꯣꯖꯤ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯑꯗꯨꯒ ꯃꯣꯍꯟꯅ ꯃꯥꯏꯀꯦꯜ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯍꯥꯕꯤꯅꯗꯤ ꯐꯅ ꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯔꯆ ꯑꯗꯨ ꯌꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯕꯤꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯣꯏꯅ ꯐꯥꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯣꯝ ꯅꯥꯀꯟꯗ ꯍꯥꯕꯤꯗꯤ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯁꯨ ꯆꯔꯆ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯕꯤ ꯁꯥꯅꯤꯌꯥ ꯊꯤꯗꯨꯅ ꯂꯩꯔꯝꯂꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯥꯅꯤꯌꯥ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯊꯨꯡꯉꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯖꯦꯅꯤ ꯀꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯒꯗꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯖꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯂꯟ-ꯊꯨꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯃꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯖꯦꯅꯤꯁꯨ ꯆꯩꯅꯥꯗꯨꯅ ꯈꯥꯡ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯔꯛꯈꯤ ꯋꯥꯟꯊꯈꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯤꯅ ꯋꯥꯟꯊꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯈꯤꯗꯦ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯟꯁꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯇꯦꯟꯁꯟ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ CPR ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯃꯣꯍꯟꯅ ꯃꯍꯥꯛꯄꯨ ꯃꯆꯤꯟꯗ ꯁꯣꯔ ꯀꯥꯟꯕꯤꯔꯝꯃꯤ ꯑꯃꯁꯨꯡ CPR ꯄꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯖꯦꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯖꯦꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯔꯤꯕꯁꯤ ꯃꯣꯍꯟꯕꯨ ꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯣꯍꯟꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯂꯤꯕꯁꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯏꯖꯠ ꯁꯟꯃꯥꯟꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯥꯕꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯈꯤ ꯑꯃꯁꯨꯡ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯣꯍꯟꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯃꯍꯥꯛꯄꯨ ꯎꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯜ ꯀꯌꯥ ꯄꯔꯦꯡ ꯆꯪꯕꯗꯨꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯑꯗꯨꯃꯛ ꯆꯪꯉꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯃꯊꯪ ꯂꯨꯍꯣꯡꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯁꯨ ꯕꯣꯜ ꯀꯌꯥꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯂꯩꯔꯕꯅꯤꯅ ꯆꯔꯆ ꯑꯗꯨꯗ ꯐꯥꯗꯔ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯂꯨꯍꯣꯡꯕꯤꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯛꯊꯣꯛꯄ ꯌꯥꯗꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯑꯍꯨꯝꯁꯨꯕ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯅꯨꯄꯤ ꯇꯣꯉꯥꯟꯕ ꯑꯍꯨꯝ ꯁꯨꯖꯜꯂꯛꯂꯤ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯂꯨꯍꯣꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯕꯤꯁꯨ ꯃꯍꯥꯛꯄꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯂꯩ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯇꯩꯃ ꯑꯅꯧꯕ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯁꯥꯅꯤꯌꯥꯒ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯍꯣꯡꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ ꯁꯤꯗꯤ ꯁꯥꯅꯤꯌꯥꯁꯨ ꯅꯠꯇꯅ ꯍꯥꯏꯗꯨꯅ ꯃꯣꯍꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯖꯦꯅꯤ ꯀꯧꯏ ꯑꯗꯨꯒ ꯃꯁꯤ ꯅꯪꯒꯤ ꯅꯇꯩꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯖꯕ ꯇꯥꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯞꯀꯤ ꯊꯕꯛꯅꯤ ꯈꯟꯖꯔꯗꯨꯅ ꯃꯍꯥꯛꯁꯨ ꯆꯔꯆ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯥꯗꯔ ꯑꯗꯨꯗ ꯀꯟꯐꯦꯁꯟ ꯄꯤꯕ ꯂꯥꯛꯂꯝꯃꯤ ꯀꯟꯐꯦꯁꯟ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯟꯗꯨꯗꯒꯤ ꯃꯨꯁꯂꯤꯝ ꯑꯣꯜꯂꯤ ꯃꯨꯁꯂꯤꯝꯗꯒꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯥꯗꯔ ꯑꯗꯨꯗ ꯍꯥꯏꯖꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯨꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯙꯔꯃ ꯑꯣꯟꯗꯅ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯔꯦ ꯊꯤꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯅꯝꯊꯥꯛ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯔꯗꯨꯅ ꯅꯪꯅ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯪ ꯈꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨ ꯃꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯋꯥꯐꯝ ꯑꯁꯦꯡꯕꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯃꯊ꯭ꯋꯥꯏ ꯊꯥꯖꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯥꯅꯤꯌꯥ ꯑꯁꯤ ꯐꯪꯖꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯑꯣꯏꯅ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯐꯥꯗꯔꯅ ꯅꯪꯕꯨ ꯅꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯇꯨꯅ ꯃꯍꯥꯛ ꯐꯥꯗꯔꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯗꯨ ꯂꯣꯠꯂꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯊꯣꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯥꯕꯤ ꯃꯈꯣꯏꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯅꯪ ꯍꯧꯖꯤꯛꯇꯤ ꯁꯥꯅꯤꯌꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯂꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯥꯅꯤꯌꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯙꯔꯃ 12 ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯅꯪꯅ ꯂꯣꯏꯅ ꯂꯧꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯨꯝ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯥꯏꯔꯛꯈꯤ ꯐ꯭ꯂꯣꯔ ꯑꯃꯃꯝꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯑꯁꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯍꯥꯛ ꯁꯦꯞ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯥꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯣꯍꯟꯁꯨ
Jenny Mim the lady, and Jenny Mim the Liver with the Madama from Madada, Officer David Alami, Mawasi, police officer Moy, Mohon the Markham say Michael Kobe Haduna, David Harami, and with the Binara Divasna. Aina criminal a move with Tibalini, Mon Dramo Honadana and the P. Home only, Aduka Margosi, a top on the PM Soluhona with the same Southern lady. Aduga, Karikum Mahana Badugin the Pito, Mohonki Pataraga in the Pito Posi to Mangani Haduna, I know how put Tibala even Hadun had a key. Mahom the Tarapa Madam the Somnakanda, Mondi Humana Vika Vibe the Ori, Matiki Mafama to Genitole, Aduga, Genin Torotuna Devita, Tamu Haduna Kopumata, Uruba Madamda, Kaino Hasipo had no Somnakanda. Mohondi Kanjatran Diremni, Mother Jinin had Livasna, David say, I gave only had a key, Atuka Mahak, Bafum was a regular home by Yop of Hangtra Hydra I go the Lanjari Hajabagita with the Lalivini. Mother Mohondi saw Habitan Kontocha by Torami, Mother Divina, I did some Langna Vanida, Aduga Nandi Kaso, Nupi a home the Tiram with the Hydra, Mahana Mohon the Fagitorami, Aduga in a Hariba Wars today, Kesami Matanga. Other funny Nana Iki Chanapigi Warabamatam the Mating Pankipase, Machidi Hill and Wife Lady. Aduga Mahapolo home bidder and Nana Mahapolo Shan Bibase, Machidi Hill and Wife later Hedra, Mana, Mohon Haraki. Madik the Jenny Narabisna, Town and Masi cases in Matokaram the Kalibano Hydra, Mana Mabunga Haraki, Father Ramana Agina Lautuna, Mongo the Nubama Lautuna, confession, Piram Hydra Kivani, Aduga, Madik confession, Adugi Matungina, Madik Nupada and the Pia Magi, Pusi, Amuana, Mahan Bataraga the Hydra, I show some Tidro Lapani. Madigri Divina Livasna, I know Matugin the Pado, Tidana, Lima to we had an key. Some of the Mohona Kanjaribasana, I cajita the hingo with the Hydra Kanjarami. Mona Masana Matana Kanjaribasana, Father of the Mahaki Masakati Kam Bataragadi. I was so in a pavilum when I had a Kanjarami. Madig the Havi Amazon, Mohon told the ways and the Ribasi. I know how the police station the Salatuna, Sania Mark Havagi, Mark a missing report power Ibea, Roy Kurikuma to Ido Bataragadi. Of the police now, I was so in a park agani. Makoina Tiragriba me though I had no Makoina Sweden Kankigani. I would the Hoji Jennifer Solohone, Madik Matunda Mok Sania Monk had on a report, the Rubutara the people of Mataro Ribini. Madik Havina Ribasna, Sania Monk was a Queen Mangan Vasunatana, Mauti, Lambani, Aduga, Muchakra had a key. Adugo Solakanda, Mohon Kalifasana, Sania see how the Awa Taramgatra Hydrama, Pakatun Lerabli. The Jodrum of Pamadra Miran Mono Fontori. Miran Mono Fonto, the Naralipasima Pamadro, Homo Horala, Dance Totana. Pashani had a key. Mokusum Pomada, Anova, Anobi, the home wiggy board people out Pani. Modusun Monsu, Mayam Lalami, Mayam Lalana, Papa Madro Homo sing the Jawi say to Gulli Vicky Wong and Urupamatanda, Moko the Mohana Supashapirami. Monium the Lapomatamda, Mapamada, Ruhim upon the Tenerami, Matuda, Ruhim upon a Mon Haraglivasi, Nangasi Tramagole, Mabu Kori, other Nangasi a quickie Yanapo would have seen Nangum the Highway at the Varahydra. Mona, Mon Haraki, Mon Haraglivasana. Kariguma Masiwa from Singers Hari Wataragadi, Imonuna Ibotan to Piracani. I was a Pashano Sazu and the Piper Cotabina, Imonungi, the Pio Home Top City, Matokaram Tatriban Hydran K, Wapam Tavamata, Kamata one Pio Home no Hydrangi, Matata, some look at the Monso sing the Komi. I'm an Agin P, I'm an Angin P, I'm a Quiva Vina P Hadana, Mars of water with Tolome. Mon Rugi made the Liver Matamadra Mafamada, Ruisu no Holo Liver Covenina Mafamada, Homo singer to so Pashak Hybalami. Homo happened in the piece of his singletony. Ruhim upon a Pasha city, I get Yanabadi love with them headna. Mana Mohonda, Totila Mo, the Mohonas Urami, Matudu Uramatam the Sonakanda, Mohoni on the Matasari, Madam De, Hobita, Miraga Maka, Luina Tuna, Homo singer the Pasha Vidro Livini, Atuga Sonda Mo, Borsi, Mohoni have come with Argadi, Mark, Natasha, Hedron Kanjarami, Mohona Tori Mohando, Homo singer the Suk Patagi, Mohona Mokoina Blackmail Toruna. Pashami am Soloromi, Monsu pilot to the Markso, possessing of the Pivatarami. Mudi Monsu, Home Suba, the P, Jenny given out the Laki, Mapum with the Mark, Satak Sadon living but the Madda. Jenny hardly Vasana, Nanga Kazamina Tamina Tori Vasisum to give breakfast Katani. Learn some dinner day come down to Toribano Hydra K. Mother Habina Pagita or Hardly Vasana, Kalankanjani, Market open a PNM Sulan Bayai. Mafuma Madara Stopa, Atugo Mafuma Madana Amo, Dinner Trom Suya had an arcade, Wafum Tarbo Matam Somakanda, Mohondi and the Sonia Pahabitore me. Mohona Natisha the Wong Uncle Hydramala Habibo, Dominant in the middle of the arcade. Madri Somakanda, Ruhi made the Lapomatam the Lumitari Matam the Maquania Chatak Chamin Narami, Aduga. Ruinamon the Haraglivasi, Lali by Rhino with the city, Aquani Puna, Rosa Taminasi had an arcade, Hybrid Hinsi had an arcade.
ꯃꯗꯨꯒꯤ ꯃꯤꯔꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯕꯔꯥꯇ꯭ꯔꯤ ꯂꯥꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯛꯎ ꯍꯥꯏꯗꯨꯅ ꯄꯣꯠ ꯇꯞꯂꯛꯈꯤ ꯃꯗꯨꯒꯤ ꯁꯤꯟꯅꯃꯇꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯧꯖꯤꯛ ꯃꯣꯍꯟ ꯑꯁꯤ ꯃꯦꯍꯕꯨ ꯑꯣꯜꯂꯕꯅꯤꯅ ꯃꯍꯥꯛ ꯐꯤꯔꯣꯜ ꯅꯨꯡ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯤꯔꯣꯜ ꯂꯩꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯏ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯗꯦꯕꯤꯠ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯖꯦꯅꯤꯒꯤ ꯃꯕꯨꯡ ꯑꯗꯨ ꯂꯥꯛꯈꯤ ꯖꯦꯅꯤꯒꯤ ꯃꯕꯨꯡ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯦꯍꯕꯨ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ ꯃꯔꯝꯗꯤ ꯃꯦꯍꯕꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯃꯌꯥꯝ ꯂꯣꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯗꯦꯕꯤꯠ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛꯁꯨ ꯇ꯭ꯔꯥꯌꯦꯜ ꯔꯨꯝꯗ ꯆꯪꯉꯗꯨꯅ ꯂꯣꯠꯆꯕ ꯇꯥꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯜꯂꯤꯕꯁꯤ ꯅꯪꯂ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯇꯥꯟꯖꯥ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯆꯟꯊꯣꯔꯛꯈꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯨꯔꯀꯥ ꯆꯠꯂ ꯊꯣꯛꯂꯛꯄꯅꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯍꯤꯒꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯁꯠ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯔꯨꯍꯤꯒꯤ ꯃꯄꯥ ꯃꯈꯣꯏꯅꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯤꯔꯥꯅ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯄꯣꯠ ꯂꯩꯔꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯂꯗꯨꯅ ꯃꯍꯥꯛꯁꯨ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯄꯥ ꯑꯗꯨꯁꯨ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯨꯁꯂꯤꯝꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯗꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯄꯥ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯍꯥꯏꯐꯦꯠ ꯎꯔꯨꯕ ꯃꯇꯝꯗ ꯆꯤꯡꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯁꯨꯒꯠꯂꯗꯨꯅ ꯃꯁꯛ ꯈꯪꯖꯅꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯒꯤ ꯃꯊꯪ ꯏꯆꯟꯗꯨꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯍꯕꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯇꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯃꯥꯡꯊꯛꯇ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯑꯦꯟꯖꯤꯑꯣ ꯇꯧꯕ ꯅꯨꯄꯤꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯕꯤꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯗꯣꯔꯛꯈꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯒꯣꯋꯥꯗ ꯃꯍꯥꯛ ꯅꯨꯄꯤ ꯑꯅꯧꯕ ꯑꯃꯒꯁꯨ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯖꯦꯅꯤꯅꯦ ꯔꯨꯍꯤꯅꯦ ꯃꯤꯔꯥꯅꯦ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯄꯒꯤ ꯃꯑꯣꯡ ꯎꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯍꯨꯝ ꯂꯧꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯥꯖꯔꯝꯃꯤ ꯃꯇꯧ ꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯍꯕꯤꯒꯤ ꯐꯣꯇꯣꯗꯨ ꯀꯥꯞꯈꯤ ꯃꯊꯪ ꯏꯆꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯗꯦꯕꯤꯠꯅ ꯍꯕꯤ ꯑꯃꯁꯨꯡ ꯃꯣꯍꯟꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯆꯔꯆ ꯑꯗꯨꯒꯤ ꯐꯥꯗꯔ ꯑꯗꯨꯁꯨ ꯂꯩꯔꯝꯂꯤ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯤꯁꯛ ꯑꯗꯨ ꯑꯩ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯤꯠꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯒ ꯄꯥꯔꯧ ꯍꯥꯏꯗꯨꯅ ꯃꯣꯍꯟꯗ ꯄꯤꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯅ ꯄꯤꯔꯤꯕꯗꯨ ꯄꯥꯔꯧ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯣꯍꯟꯗꯤ ꯍꯨꯃꯥꯡ ꯅꯨꯄꯤ ꯀꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪ ꯄꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯍꯕꯤꯕ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯄꯥꯍꯟꯕ ꯄꯥꯝꯂꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝꯗꯤ ꯁꯥꯟꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯄꯨꯔꯗꯨꯅ ꯗꯦꯕꯤꯠꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯍꯕꯤꯁꯨ ꯄꯥꯈꯠꯅ ꯃꯍꯥꯛꯅ ꯏꯔꯤꯕꯁꯤꯡ ꯑꯗꯨ ꯄꯥꯔꯛꯄ ꯃꯇꯝꯗ ꯐꯥꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯀꯟꯐꯦꯁꯟ ꯄꯤꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯍꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯁꯥꯔ ꯌꯦꯡꯉꯨ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯏꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯣꯐꯤꯁꯔ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯅꯨꯄꯤ ꯑꯅꯤꯃ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ ꯆꯤꯡꯅꯔꯗꯨꯅ ꯅꯪꯕꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯅꯪ ꯑꯁꯤ ꯅꯨꯄꯤ ꯑꯍꯨꯝ ꯊꯤꯔꯦ ꯑꯗꯨꯒ ꯃꯔꯤꯁꯨꯕ ꯍꯣꯡꯅꯕꯒꯤ ꯇꯌꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯑꯩ ꯅꯪꯕꯨ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯈꯤ ꯐꯥꯗꯔ ꯑꯗꯨꯅ ꯃꯣꯍꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯗꯦꯕꯤꯠꯅ ꯇꯥꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯐꯥꯗꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯥꯗꯔ ꯑꯁꯤ ꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯈꯪꯉꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯅ ꯖꯦꯅꯤꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯁꯤ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥ ꯑꯃꯗ ꯉꯥꯡꯂꯤꯕꯁꯤꯕꯨ ꯂꯣꯟ ꯈꯪꯗꯕꯩꯔꯥ ꯅꯪꯅ ꯈꯪꯗꯕ ꯂꯣꯟ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏꯅ ꯍꯩꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯍꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯑꯁꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯚꯔꯇ ꯇꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯐꯥꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯌꯥꯝ ꯐꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯂ ꯇꯥꯔꯒꯗꯤ ꯌꯨꯝꯗꯁꯨ ꯈꯟꯅꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯃꯤꯔꯥꯒꯤ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯄꯨꯖꯥ ꯑꯗꯨꯗ ꯌꯥꯎꯔꯝꯃꯤ ꯅꯕꯔꯥꯇ꯭ꯔꯤꯒꯤ ꯄꯨꯖꯥ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯗꯨꯅ ꯖꯦꯅꯤꯒꯤ ꯕꯥꯔꯗꯦ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯕꯥꯔꯗꯦꯗꯨꯗ ꯃꯌꯥꯝꯗꯤ ꯆꯥꯅ ꯊꯛꯅꯕ ꯇꯧꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯗꯤ ꯔꯣꯍꯤꯅ ꯃꯍꯥꯛꯄꯨ ꯆꯔꯥ ꯍꯦꯟꯒꯗꯕꯅꯤ ꯔꯣꯖꯥ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯕ ꯌꯥꯔꯝꯗꯦ ꯁꯣꯝꯅꯇꯒꯤ ꯃꯍꯥꯛꯅ ꯌꯦꯡꯖꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄꯨꯡꯕꯨ ꯌꯦꯡꯖꯗꯨꯅ ꯂꯩ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯀꯗꯔ ꯐꯗꯔ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯆꯥꯄꯣꯠ ꯆꯥꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯄꯨꯡ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯥꯈꯤ ꯔꯨꯍꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯔꯣꯖꯥ ꯑꯗꯨꯕꯨ ꯄꯨꯟꯅ ꯍꯥꯡꯗꯣꯛꯃꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯃꯨꯛꯇꯗ ꯙꯔꯃ ꯑꯍꯨꯝꯃꯛꯁꯤ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯔꯨꯍꯤꯁꯨ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯔꯦꯖꯋꯥꯟ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯔꯝꯗꯤ ꯔꯦꯖꯋꯥꯟꯒꯤ ꯃꯃꯥ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯥꯗꯧꯅ ꯌꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯣꯍꯟꯅꯁꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯆꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯀꯣꯆꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯣꯖꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯃꯗꯨꯒꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯐꯤ ꯁꯨꯕ ꯃꯤ ꯑꯗꯨꯅ ꯐꯤ ꯁꯨꯗꯨꯅ ꯄꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ
ꯇꯨꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯨꯁꯂꯤꯝꯒꯤ ꯇꯨꯄꯤ ꯑꯃ ꯌꯥꯎꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯂꯣꯏꯅ ꯉꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯨꯄꯤ ꯑꯁꯤ ꯃꯣꯍꯟꯒꯤ ꯇꯨꯄꯤꯅꯤ꯫ ꯃꯣꯍꯟꯅꯗꯤ ꯃꯁꯤꯒꯤ ꯇꯨꯄꯤꯁꯤ ꯀꯅꯥꯒꯤꯅꯣ ꯑꯩ ꯑꯝꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯍꯥꯏꯖꯅꯈꯤ꯫ ꯃꯗꯨ ꯎꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯇꯨꯄꯤꯁꯤ ꯃꯣꯍꯟꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯣꯍꯟꯕꯨ ꯇꯨꯄꯤ ꯎꯞꯇꯨꯅ ꯂꯥꯛꯄ ꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯣꯍꯟꯕꯨ ꯐꯥꯕ ꯉꯝꯍꯧꯗꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯄꯥꯗꯨꯅ ꯇꯨꯄꯤꯗꯨ ꯎꯞꯄꯨ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯅꯝꯐꯨ ꯁꯥꯐꯨꯗ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯄꯤꯗꯨ ꯎꯞꯄ ꯇꯥꯈꯤ꯫ ꯑꯗꯨꯒ ꯃꯄꯥꯗꯨꯅ ꯁꯨꯒꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯁꯥꯎꯁꯤꯟꯅꯗꯨꯅ ꯆꯠꯈꯤ꯫ ꯗꯥꯎ ꯌꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯔꯨꯍꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯍꯥꯏꯕꯗꯤ ꯃꯂꯣꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯍꯥꯛꯅ ꯃꯤꯔꯥꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯃꯤꯡ ꯆꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯤꯡ ꯆꯟꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯔꯨꯍꯤꯅ ꯑꯉꯥꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯈꯔ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯤꯔꯥꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯉꯥꯡ ꯑꯁꯤ ꯇ꯭ꯌꯨꯁꯟ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯔꯨꯍꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯊꯤꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗꯁꯨ ꯇꯠꯇꯅ ꯂꯥꯛꯂꯅꯤꯗꯅ ꯑꯗꯨꯒ ꯇꯠꯇꯅꯁꯨ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯖꯦꯅꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯖꯦꯅꯤꯕꯨ ꯊꯝꯃꯝꯗꯨꯅ ꯃꯤꯔꯥꯕꯨ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯒ ꯔꯨꯍꯤꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯟ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯒꯦ ꯇꯧꯏ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯗꯨꯗ ꯔꯤꯖꯋꯥꯟ ꯄꯨꯗꯨꯅ ꯔꯨꯍꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯨꯍꯤꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯄꯨ ꯔꯨꯍꯤꯅ ꯀꯧꯏ꯫ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯉꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯔꯨꯍꯤꯅꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯤꯔꯥꯗꯨꯒ ꯃꯍꯥꯛꯀ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯂꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯤꯔꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯝꯗꯨꯅ ꯔꯨꯍꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯤꯔꯥ ꯁꯥꯎꯔꯝꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯄꯥꯈꯠꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥꯗꯤ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯐꯨꯜ ꯔꯣꯃꯥꯟꯇꯤꯛ ꯃꯣꯗꯇ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯅꯤ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯀꯌꯥꯃꯔꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯦꯖꯋꯥꯟꯁꯨ ꯇ꯭ꯌꯨꯁꯟ ꯂꯥꯛꯂꯝꯃꯤ꯫ ꯔꯦꯖꯋꯥꯟꯅ ꯃꯣꯍꯟꯕꯨ ꯍꯦꯛ ꯃꯐꯝ ꯑꯗꯨꯗ ꯎꯔꯨꯕ ꯃꯇꯝꯗ ꯑब्ꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯔꯥꯗꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨꯅ ꯃꯤꯔꯥꯁꯨ ꯌꯥꯝꯅ ꯉꯛꯂꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯉꯣꯟꯗ ꯑब्ꯕꯥ ꯍꯥꯏꯅ ꯀꯧꯔꯤꯕꯗꯤ? ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯅꯨꯄꯥ ꯃꯣꯍꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯣꯍꯟꯁꯨ ꯔꯦꯖꯋꯥꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯈꯟꯖꯔꯝꯃꯤ꯫ ꯃꯣꯍꯟꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯦꯖꯋꯥꯟꯅ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯑꯃ ꯂꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯁꯤ ꯊꯩꯗꯣꯛꯇꯨꯅ ꯃꯣꯍꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯁꯨ ꯑꯩꯈꯣꯏ ꯕꯕꯥ ꯃꯥꯜꯂꯨꯔꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯒ ꯁꯛ ꯃꯥꯟꯅꯕꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯗꯨꯅ ꯀꯧꯔꯨꯕꯅꯤ꯫ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯃꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯔꯤꯖꯋꯥꯟꯕꯨ ꯃꯄꯥꯟꯗ ꯊꯤꯟꯗꯣꯛꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛ ꯃꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯔꯥꯗꯤ ꯌꯥꯝꯅ ꯉꯛꯏ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯔꯤꯖꯋꯥꯟꯒꯤ ꯃꯃꯤꯡ ꯑꯁꯤ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯣꯍꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯦꯒꯇ ꯏꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯅ ꯌꯥꯅꯕ ꯈꯨꯝꯃꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯔꯤꯖꯋꯥꯟꯕꯨ ꯑꯁꯦꯡꯕ ꯋꯥꯁꯦ ꯍꯥꯏꯗꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯕꯤ ꯑꯃꯁꯨꯡ ꯃꯣꯍꯟꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡ ꯃꯌꯥꯏꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯍꯕꯤꯅ ꯃꯍꯥꯛꯄꯨ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯣꯛꯑꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯣꯝ ꯅꯥꯀꯟꯗ ꯔꯤꯖꯋꯥꯟꯅ ꯌꯥꯝꯅ ꯁꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯈꯣꯏ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ PS5 ꯑꯃ ꯂꯩꯗꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯣꯍꯟꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯗꯨꯀꯥꯟꯗ ꯃꯈꯣꯏꯅ ꯔꯤꯖꯋꯥꯟꯒꯤꯗꯃꯛꯇ ꯁꯥꯟꯅꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯤꯖꯋꯥꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯦꯟꯖꯣꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯕꯤꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯍꯕꯤꯗ ꯂꯨꯍꯣꯡꯒꯗꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯤꯔꯥꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯀꯦꯝꯞ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯟꯕꯨ ꯃꯤꯔꯥꯅ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯤꯔꯥꯅ ꯃꯍꯥꯛꯄꯨ ꯅꯝꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯟ ꯁꯔꯃ ꯍꯥꯏꯗꯨꯅ ꯃꯤꯡ ꯆꯜꯂꯗꯨꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯅ ꯏ ꯄꯤꯔꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯔꯨꯍꯤꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯨꯍꯤꯅꯁꯨ ꯃꯍꯥꯛꯄꯨ ꯏ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯁꯨ ꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯃꯦꯍꯕꯨꯕ ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯔꯦꯖꯤꯁꯇꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯃꯣꯍꯟ ꯁꯔꯃ ꯍꯥꯏꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅꯗꯤ ꯈꯪꯂꯝꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯦꯍꯕꯨꯕ ꯁꯥꯔꯒ ꯑꯃꯨꯛ ꯕ꯭ꯂꯗ ꯗꯣꯅꯦꯠ ꯇꯧꯕ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯥ ꯁꯥꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯛꯇꯔꯦ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯖꯦꯅꯤꯁꯨ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯕ꯭ꯂꯗ ꯗꯣꯅꯦꯁꯟꯒꯤ ꯀꯦꯝꯞ ꯑꯁꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯜ ꯂꯥꯡꯗꯨꯅ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯍꯥꯛꯅꯗꯤ ꯃꯣꯍꯟꯕꯨ ꯃꯥꯏꯀꯦꯜꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯣꯍꯟꯅꯗꯤ ꯃꯤꯅꯤꯠ 3ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯏ ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯖꯦꯅꯤꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯏ ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯔꯦꯖꯤꯁꯇꯔ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜꯒꯤ ꯃꯃꯤꯡ ꯑꯗꯨ ꯌꯥꯎꯔꯝꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯏ ꯄꯤꯕ ꯇꯥꯈꯤ꯫ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ 3 ꯊꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯄꯨꯂꯤꯁꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯇꯥꯛꯂꯕꯅꯤꯅ ꯔꯦꯖꯤꯁꯇꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯍꯥꯏꯕꯗꯤ
ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯜꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯃꯣꯍꯟꯁꯨ ꯍꯧꯖꯤꯛ ꯏ ꯑꯍꯨꯝꯂꯛ ꯄꯤꯔꯨꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯔꯦ ꯃꯍꯥꯛꯁꯨ ꯃꯁꯥꯗꯨ ꯈꯞꯇꯅ ꯊꯣꯛꯂꯛꯄ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯖꯤꯁꯇꯔ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥꯗꯨ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯊꯣꯛꯂꯛꯇꯨꯅ ꯃꯣꯍꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯍꯧꯔꯛꯈꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯣꯍꯟꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯂꯗ ꯗꯣꯅꯦꯁꯟ ꯇꯧꯔꯤꯕ ꯀꯦꯝ ꯑꯗꯨꯒꯤ ꯄꯣꯗꯤꯌꯝ ꯑꯗꯨꯗ ꯀꯥꯈꯠꯂꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯅꯨꯄꯥ ꯑꯃꯕꯨ ꯃꯁꯛ ꯈꯪꯏ ꯃꯍꯥꯛꯅ ꯙꯔꯃ ꯑꯍꯨꯝꯗꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯈꯜꯂꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯃꯍꯥꯛ ꯑꯁꯤ ꯃꯣꯍꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯊꯣꯛꯂꯛꯄ ꯇꯥꯈꯤ ꯃꯣꯍꯟꯅ ꯁ꯭ꯇꯦꯖꯇ ꯂꯦꯞꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯧꯅꯝ ꯂꯥꯡꯒꯤ ꯋꯥꯁꯤꯡ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯑꯄꯪꯕ ꯁꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯍꯣꯏ ꯑꯩꯅꯤ ꯃꯣꯍꯟ ꯑꯩꯅꯤ ꯃꯦꯍꯕꯨꯕ ꯑꯩꯅꯤ ꯃꯥꯏꯀꯦꯜ ꯙꯔꯃ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯂꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯑꯩ ꯍꯤꯟꯗꯨ ꯗꯧꯅ ꯄꯨꯖꯥ ꯇꯧꯏ ꯃꯨꯁꯂꯤꯝ ꯗꯧꯅ ꯑꯩ ꯂꯥꯏꯗ ꯁꯖꯗꯥ ꯇꯧꯏ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯥꯟ ꯗꯧꯅ ꯑꯩꯁꯨ ꯕ꯭ꯂꯦꯁꯤꯡ ꯇꯧꯏ ꯃꯔꯝꯗꯤ ꯑꯩ ꯑꯁꯦꯡꯕ ꯍꯤꯟꯗꯨꯁꯇꯥꯅꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛ ꯑꯁꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯈꯨꯕꯥꯛ ꯀꯌꯥ ꯃꯔꯨꯝ ꯈꯨꯔꯝꯃꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯇꯟꯖꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯒꯤ ꯆꯤꯐ ꯒꯦꯁꯠꯀꯤ ꯃꯆꯥꯅꯨꯄꯤ ꯁꯥꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯅꯤꯌꯥ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯃꯔꯟ ꯀꯧꯏ ꯃꯍꯥꯛꯅꯗꯤ ꯃꯣꯍꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯍꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯛ ꯈꯪꯈꯤꯗꯕꯅꯤ ꯃꯣꯍꯟꯅꯗꯤ ꯃꯍꯥꯛꯄꯨ ꯀꯧꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯣꯍꯟꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯣꯍꯟꯅꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯃꯈꯥ ꯇꯥꯕꯗ ꯈꯪꯕꯤꯔꯛꯀꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯁꯔꯗꯥꯔ ꯑꯃꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯟꯁꯨ ꯍꯧꯖꯤꯛ ꯁꯥꯅꯤꯌꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯐꯪꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯄꯟꯖꯥꯕꯤ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯂꯦꯞꯂꯝꯃꯤ ꯃꯃꯥꯟꯅꯕꯅꯗꯤ ꯅꯪꯅ ꯇꯧꯔꯤ ꯊꯕꯛꯇꯨ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩ ꯐꯪꯗꯅ ꯇꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯄꯟꯖꯥꯕꯤ ꯑꯣꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯟꯖꯥꯕꯤ ꯁꯥꯗꯨꯅ ꯁꯥꯅꯤꯌꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯏꯃꯨꯡꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯁꯥꯅꯤꯌꯥ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯦꯃꯣꯔꯤ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯁꯥꯅꯤꯌꯥ ꯑꯁꯤ ꯄꯟꯖꯥꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯗꯨꯅ ꯑꯁꯨꯝ ꯃꯣꯍꯟꯒ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯁꯨꯝ ꯅꯨꯡꯁꯤꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯁꯦꯡꯕ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯣꯔꯦ ꯃꯗꯨꯒꯤ ꯗꯦꯕꯤꯟꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯔꯆ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯗꯨꯒ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤ ꯃꯦꯍꯕꯨꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯅꯤꯌꯥꯅꯗꯤ ꯃꯣꯍꯟꯕꯨ ꯉꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯦꯍꯕꯨꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯥꯅꯤꯌꯥꯕꯨ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯥꯏꯈ꯭ꯔꯦꯗꯅ ꯃꯗꯨꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯦꯍꯕꯨꯕꯄꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯈꯤ ꯑꯃꯁꯨꯡ ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯦꯍꯕꯨꯕꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯣꯍꯟ ꯑꯁꯤꯅ ꯁꯛ ꯑꯣꯜꯂꯗꯨꯅ ꯃꯍꯥꯛꯅ ꯙꯔꯃ ꯈꯨꯗꯤꯡꯃꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯁꯤꯕꯨ ꯂꯨꯍꯣꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯦꯍꯕꯨꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯣꯍꯟꯅ ꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯁꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯗꯦꯕꯤꯠꯇ ꯂꯣꯏꯅ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯀꯣꯟ ꯀꯣꯟꯅ ꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯖꯦꯅꯤ ꯑꯣꯏꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯦꯕꯤꯠꯀꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯁꯦ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯡꯂꯝꯗꯧꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯈꯟꯖꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯃꯤꯔꯖꯥꯒ ꯍꯥꯏꯕꯗꯤ ꯔꯨꯍꯤꯒꯤ ꯃꯄꯥꯒ ꯃꯣꯍꯟꯒꯤ ꯃꯄꯥꯒ ꯑꯃꯨꯛ ꯎꯅꯔꯝꯃꯤ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯃꯣꯍꯟ ꯑꯃꯁꯨꯡ ꯃꯦꯍꯕꯨꯕ ꯍꯥꯏꯕꯁꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯅꯨꯄꯤ ꯑꯅꯤ ꯍꯣꯡꯂꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯒꯤ ꯃꯃꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯗꯥꯏꯃꯟꯒꯤ ꯈꯨꯗꯣꯞ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯤꯔꯖꯥꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯗꯥꯏꯔꯦꯛ ꯐꯥꯅꯕꯒꯤꯗꯃꯛꯇ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯔꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯆꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯄꯨꯟꯅ ꯀꯧꯔꯤꯕꯁꯤꯗꯤ ꯑꯣꯐꯤꯁꯔ ꯗꯦꯕꯤꯠꯅ ꯀꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯗꯦꯕꯤꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯈꯣꯏꯒꯤ ꯐꯣꯟꯗ ꯂꯣꯏꯅ ꯌꯥꯎꯕ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯎꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯔꯣꯍꯤꯠꯁꯨ ꯃꯤꯔꯥꯁꯨ ꯖꯦꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗꯦꯕꯤꯠꯇ ꯂꯣꯏꯅ ꯎꯠꯂꯝꯃꯤ
ꯃꯗꯨꯒꯤꯗꯤ ꯗꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯣꯏꯒꯤ ꯅꯨꯄꯥꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯅꯈꯣꯏ ꯃꯁꯦꯜ ꯌꯦꯡꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯤꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯨꯄꯥꯁꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯑꯣꯜꯂꯗꯨꯅ ꯙꯔꯃ ꯑꯣꯜꯂꯗꯨꯅ ꯃꯈꯣꯏꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯗꯦꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯅꯝ ꯇꯧꯕ ꯀꯗꯔ ꯐꯗꯔꯒꯤ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯍꯦꯛ ꯋꯥꯟꯊꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯂꯦꯛꯊꯔꯛꯈꯤ ꯃꯇꯧ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ CPR ꯄꯤꯅꯕꯒꯤꯗꯃꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯣꯝꯗ ꯃꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨꯕꯨ ꯃꯊ꯭ꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯖꯦꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ CPR ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯃꯈꯣꯏꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯑꯗꯨꯒ ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯄꯟꯖꯥꯕꯤ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯈꯤꯗꯦ ꯖꯦꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯣꯍꯟꯕꯨ ꯊꯥꯒꯠꯆꯔꯝꯃꯤ ꯑꯃꯁꯨꯡ ꯃꯣꯍꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯅ ꯅꯥꯟꯊꯣꯛꯑꯗꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯍꯕꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯨꯍꯣꯡꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯡꯈꯤꯕꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯅ ꯍꯣꯡꯈꯤꯕꯁꯨ ꯅꯠꯇꯦ ꯍꯕꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗ ꯃꯣꯍꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯥꯅꯤꯌꯥꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯣꯍꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯔꯨꯍꯤꯒꯤ ꯃꯄꯥꯁꯨ ꯌꯥꯎꯁꯤꯜꯂꯛꯈꯤ ꯔꯨꯍꯤꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯃꯣꯍꯟꯒꯤ ꯃꯄꯥꯅꯁꯨ ꯍꯕꯤꯗ ꯃꯣꯍꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯑꯃꯁꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯅ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯇꯩ ꯃꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯕꯤ ꯃꯈꯣꯏꯅꯤ ꯂꯥꯛꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯣꯍꯟꯒꯤ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯇꯥꯔꯒꯗꯤ ꯃꯣꯍꯟ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯉꯗꯨꯅ ꯍꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯈꯤ ꯍꯕꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯁꯨ ꯆꯦꯜꯂꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯇꯣꯡꯂꯗꯨꯅ ꯗꯦꯕꯤꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯃꯣꯍꯟꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯔꯣꯍꯤꯠꯀꯤ ꯃꯄꯥꯁꯨ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤ ꯃꯄꯥꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩꯗꯨ ꯄꯥꯏꯗꯨꯅ ꯍꯕꯤꯕꯨꯁꯨ ꯇꯥꯟꯅꯔꯛꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯃꯣꯍꯟꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯒꯥꯔꯤꯗꯨ ꯇꯣꯡꯂꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨꯅ ꯍꯕꯤꯕꯨ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯗꯨꯁꯨ ꯑꯁꯨꯝ ꯇꯥꯟꯅꯔꯝꯃꯤ ꯃꯣꯍꯟꯒꯤ ꯃꯄꯥꯒꯤ ꯒꯥꯔꯤꯗꯨ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯈꯥꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯤꯔꯥꯅ ꯃꯈꯣꯏꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯃꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯒꯥꯔꯤ ꯇꯣꯡꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯤꯔꯥꯗ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯗꯨꯅ ꯂꯩꯔꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯗꯦꯕꯤꯠꯅ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯖꯦꯅꯤꯅ ꯑꯩꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯃꯁꯛ ꯇꯥꯛꯂꯛꯏ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯍꯟꯒꯤ ꯃꯄꯥꯒꯤꯗꯤ ꯃꯃꯧ ꯉꯥꯛꯇꯅꯤꯅ ꯎꯄꯥꯏ ꯂꯩꯇꯅ ꯕꯣꯜ ꯄꯤꯕ ꯇꯥꯈꯤ ꯃꯔꯤꯗꯤ ꯇꯣꯡꯈꯠꯂꯣ ꯇꯥꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯟꯅꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨꯁꯨ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯗꯨꯅ ꯒꯥꯔꯤ ꯇꯠꯄ ꯇꯥꯈꯤ ꯃꯈꯣꯏ ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯗꯒꯤ ꯂꯤꯞ ꯂꯧꯕ ꯇꯥꯔꯝꯃꯤ ꯃꯣꯍꯟꯅ ꯗꯥꯎ ꯌꯥꯗꯕꯒꯤ ꯆꯥꯡꯁꯤꯗꯤ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯂꯩꯔꯝꯃꯦ ꯑꯃꯁꯨꯡ ꯒꯥꯔꯤꯗꯨ ꯈꯥꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯁꯣꯔꯨꯝ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯁꯔꯗꯥꯔ ꯑꯗꯨꯅꯤꯅꯦ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯗꯦꯕꯤꯠꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯃꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯣꯍꯟꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯕ ꯇꯥꯖꯔꯝꯃꯤ ꯃꯈꯣꯏ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯄ ꯇꯥꯔꯒꯁꯨ ꯃꯣꯍꯟꯕꯨ ꯃꯁꯛ ꯈꯪꯉꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯍꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯍꯕꯤꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯒꯥꯔꯤꯗꯨꯅ ꯍꯕꯤꯗ ꯊꯣꯡꯃꯨ ꯍꯥꯏꯗꯨꯅ ꯊꯣꯡꯍꯜꯂꯤ ꯑꯃꯁꯨꯡ ꯍꯕꯤ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯇꯥꯁꯜꯂꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯁꯨ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯗꯨꯗ ꯆꯠꯂꯝꯃꯤ ꯃꯣꯍꯟ ꯑꯃꯁꯨꯡ ꯁꯥꯅꯤꯌꯥ ꯂꯨꯍꯣꯡꯒꯗꯕꯒꯤ ꯂꯩ ꯍꯣꯡꯅꯒꯦ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯁꯨ ꯍꯕꯤꯗꯒꯤ ꯄꯥꯎꯁꯤ ꯈꯪꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯤ ꯁꯣꯅꯤꯌꯥꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯦꯃꯣꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯂꯔꯣꯏ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯉꯣꯟꯗ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤꯅ ꯃꯍꯥꯛꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯍꯥꯛꯅꯗꯤ ꯃꯣꯍꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯕꯕꯥꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯣꯍꯟꯒ ꯂꯨꯍꯣꯡꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯤꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯃꯃꯥꯡꯗ ꯉꯥꯡꯂꯛꯈꯤꯕ ꯋꯥꯁꯤꯡ ꯀꯌꯥꯃꯔꯨꯝ ꯃꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯜꯂꯛꯄꯗꯒꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯃꯣꯍꯟꯂꯅꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯇꯨꯅ ꯃꯣꯍꯟꯅ ꯃꯐꯝ ꯑꯗꯨꯗ ꯄꯟꯖꯥꯕꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯖꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯇꯅꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯍꯥꯛ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯁꯤ ꯑꯍꯨꯝꯂꯛ ꯍꯣꯡꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯊꯝꯂꯛꯈꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯣꯡꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯣꯍꯟꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ
ꯑꯩꯅ ꯁꯣꯅꯤꯌꯥꯕꯨ ꯐꯪꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯁꯤ ꯐꯤꯕꯝ ꯇꯥꯗꯕ ꯍꯦꯛꯇ ꯊꯣꯛꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯈꯣꯏ ꯑꯍꯨꯝꯒ ꯂꯨꯍꯣꯡꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯊꯪꯒꯤ ꯃꯇꯝꯗ ꯔꯣꯍꯤꯠꯁꯨ ꯁꯨꯁꯥꯏꯗ ꯇꯧꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯔꯥꯁꯨ ꯊꯋꯥꯏ ꯊꯥꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯖꯦꯅꯤꯒ ꯂꯨꯍꯣꯡꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯟꯊꯔꯛꯇꯨꯅ ꯁꯤꯖꯗꯣꯔꯤꯕꯅꯤ꯫ ꯗꯦꯕꯤꯗꯅ ꯁꯥꯎꯗꯨꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯍꯥꯕꯤ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯑꯁꯤ ꯃꯈꯣꯏꯒ ꯂꯨꯍꯣꯡꯅꯤꯡꯕ ꯅꯠꯇꯦ, ꯃꯈꯣꯏꯅ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯤ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯊꯝꯃꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯄꯦꯠꯊꯔꯛꯈꯤ꯫ ꯑꯃꯁꯨꯡ ꯖꯦꯅꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯉꯝꯃꯣꯏ, ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯔꯛꯈꯤꯕꯅꯤ꯫ ꯃꯤꯔꯥ ꯑꯃꯁꯨꯡ ꯔꯨꯍꯤꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯌꯥꯝꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯃꯣꯍꯟ ꯑꯃꯁꯨꯡ ꯁꯥꯅꯤꯌꯥ ꯊꯨꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯗꯨ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯃꯣꯍꯟꯒꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯟꯅ 4 ꯁꯨꯔꯦ꯫ ꯑꯗꯨꯒ ꯋꯥꯔꯤꯁꯤ ꯇ꯭ꯋꯤꯁ ꯑꯃꯒ ꯂꯩꯔꯤ꯫ ꯗꯦꯕꯤꯗꯅ ꯐꯨꯔꯨꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯣꯍꯟꯁꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯁꯤ 4 ꯈꯛꯇ ꯅꯠꯇꯦ 5ꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯤ ꯀꯝꯗꯧꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯒ ꯐꯤꯛꯁ ꯇꯧꯈ꯭ꯔꯕꯅꯤ꯫ 4 ꯍꯣꯡꯂꯕꯗꯨ ꯀꯩꯗꯧꯔꯒꯦ ꯑꯃꯒ ꯍꯥꯞꯆꯜꯂꯨ ꯑꯗꯨꯒ 5 ꯁꯨꯕꯁꯨ ꯇꯥꯍꯜꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ 5 ꯁꯨꯕ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝ ꯅꯥꯀꯟꯗꯅ ꯆꯔꯆ ꯑꯗꯨꯒꯤ ꯐꯥꯗꯔꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯐꯥꯗꯔ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕꯁꯤ ꯀꯄꯤꯜ ꯁꯔꯃꯒꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯒꯤꯅꯤꯅꯤ꯫ ꯑꯗꯨꯒ ꯐꯥꯗꯔ ꯁꯥꯔꯤꯕ ꯅꯨꯄꯥ ꯑꯁꯔꯥꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ 2025ꯒꯤ ꯑꯣꯛꯇꯣꯕꯔ ꯇꯥꯡ 10ꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯁꯤꯗꯤ ꯒꯤꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯟꯒꯤ ꯆꯃꯝꯅꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯍꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯕ ꯄꯥꯔꯠ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯅꯨꯄꯤ 5 ꯑꯁꯤꯒ ꯀꯝꯗꯧꯅ ꯍꯤꯡꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗꯤ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯆꯪꯉꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯈꯒꯁꯨ ꯆꯪꯕꯤꯔꯛꯎ ꯑꯗꯨꯒ ꯀꯃꯦꯟꯠꯁꯨ ꯈꯒ ꯊꯝꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫